ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯀꯤꯈꯩ ꯋꯥꯡ ꯆꯥꯎꯔꯕ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯁꯤꯅ ꯑꯁꯨꯝ ꯑꯁꯨꯝ ꯎꯃꯪꯗ ꯃꯈꯣꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯑꯁꯨꯝ ꯆꯠꯄꯅ ꯎꯃꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯖꯥꯎ ꯑꯃ ꯌꯧꯔꯦ꯫ ꯆꯤꯡꯖꯥꯎ ꯑꯗꯨ ꯌꯧꯔꯕꯗ ꯆꯤꯡ ꯑꯗꯨ ꯃꯇꯣꯟ ꯐꯥꯎꯕ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯀꯅꯥꯅꯣꯃ ꯆꯠꯈꯤꯕꯗꯧꯅ ꯇꯧꯕꯗꯒꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯔꯗꯨꯅ ꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ "ꯍꯦ ꯅꯨꯡ, ꯅꯪꯂ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯅꯤꯡꯗ ꯍꯪꯉ ꯆꯠꯈ꯭ꯔꯤꯗꯣ?" ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯑꯣꯏꯕꯅ ꯀꯅꯥꯅꯣꯃ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯡꯅ "ꯑꯩ ꯅꯠꯇꯦꯗ, ꯀꯥꯏꯗꯒꯤꯅꯣ? ꯀꯩꯕꯨ ꯀꯩꯑꯣꯏꯕ, ꯑꯩꯅ ꯀꯃꯥꯏꯅ ꯆꯠꯄ ꯉꯝꯗꯣꯏꯅꯣ? ꯑꯦ, ꯀꯔꯤꯅꯣ ꯍꯥꯏꯁꯦ? ꯅꯪꯕꯨ ꯆꯠꯄ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯗꯨ ꯌꯥꯝ ꯆꯥꯎꯔꯒ ꯅꯨꯡꯕꯨ ꯀꯃꯥꯏ ꯆꯠꯄ ꯍꯩꯗꯣꯏꯅꯣ? ꯅꯨꯡꯗꯤꯅꯦ ꯃꯆꯤ ꯂꯦꯡꯗꯕꯅꯦ, ꯑꯄꯪꯁꯤꯗꯤ꯫ ꯏꯁ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯉꯁꯥꯏ ꯆꯠꯈ꯭ꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯃꯗꯨ ꯑꯩꯅ ꯎꯍꯧꯔꯕꯅꯦ꯫ ꯍꯥꯏ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯍꯥꯏꯕ ꯆꯤꯟꯊꯤꯕ! ꯅꯪꯁꯨꯅꯦ ꯅꯃꯥ ꯄꯣꯛꯄꯗꯒꯤ ꯑꯁꯦꯡꯕ ꯉꯥꯡꯕꯁꯦ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕ ꯀꯩꯅꯣ? ꯑꯦ, ꯑꯩꯕꯨ ꯑꯄꯪꯕ ꯀꯥꯏꯅꯒ ꯍꯥꯏꯅꯦꯍꯦ꯫ ꯅꯪꯅꯦ ꯅꯆꯤꯟ ꯊꯤꯔꯤꯗꯤ ꯑꯩꯅ ꯎꯍꯧꯔꯕ ꯑꯁꯤꯗ꯫ ꯅꯨꯡ ꯑꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯅꯪꯅꯅꯦ ꯈꯟꯅꯤꯡꯕ ꯈꯜꯂꯣꯀꯣ." ꯃꯗꯨꯗꯒꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ "ꯊꯨꯅ ꯆꯠꯄ ꯍꯩꯇ꯭ꯔꯒ ꯍꯩꯇꯦ ꯍꯥꯏꯌꯨ. ꯅꯪꯒ ꯑꯩꯒ ꯂꯝꯖꯦꯜ ꯇꯥꯟꯅꯕꯗ ꯑꯩꯅꯕꯨꯗꯤꯅꯦ ꯑꯗꯨꯝ ꯉꯝꯂꯅꯤ, ꯈꯪꯕꯨꯗꯤ ꯈꯪꯉꯤ. ꯑꯗꯨ ꯑꯣꯏꯁꯨꯅꯦ ꯅꯆꯤꯟꯗꯣ ꯊꯤꯅꯣꯕ." ꯅꯨꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯕꯥꯅꯤꯅꯦ ꯂꯝꯖꯦꯜ ꯑꯝꯇ ꯇꯥꯟꯅꯁꯤ. ꯍꯦ ꯅꯨꯡꯖꯥꯎ, ꯂꯥꯛꯎꯅꯦꯍꯦ. ꯀꯅꯥꯅ ꯉꯝꯒꯦꯅ ꯑꯝꯇ ꯌꯦꯡꯁꯤ ꯂꯥꯎ." ꯃꯗꯨꯗꯒꯤꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯆꯦꯜꯂꯒ ꯃꯥꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯅꯨꯡ ꯑꯗꯨꯗꯤ ꯆꯦꯟꯊꯔꯛꯂꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ "ꯅꯨꯡ, ꯅꯪ ꯑꯩꯕꯨ ꯀꯤꯔꯤꯔꯣ ꯍꯥ? ꯑꯩꯅ ꯉꯥꯡꯕꯒꯁꯦ ꯈꯨꯝꯖꯤꯟꯅꯗꯕꯒ ꯇꯧꯋꯤꯅꯦ. ꯑꯩꯅ ꯉꯥꯡꯕꯗꯅꯦ ꯈꯨꯝꯖꯤꯟꯅꯗꯕꯅꯅꯦ ꯅꯪ ꯀꯥꯟꯅꯔꯣꯏꯀꯣ." ꯑꯗꯨꯗꯒꯤꯗꯤ ꯅꯨꯡ ꯑꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯗꯒꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯅꯨꯡ ꯑꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯇꯥꯟꯅꯕꯤꯔꯛꯑꯣꯅꯦ. ꯑꯩꯅ ꯅꯪꯕꯨ ꯐꯨꯔꯕꯅꯤꯅ." "ꯍꯩꯃꯥ, ꯅꯪ ꯍꯧꯖꯤꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯗꯣꯏꯔꯣ?" ꯅꯨꯡ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯑꯩ ꯆꯠꯄꯗꯤ ꯉꯝꯗꯦ, ꯑꯣꯟꯕꯗꯤ ꯉꯝꯃꯤ. ꯑꯣꯟꯗꯨꯅ ꯑꯩ ꯂꯥꯛꯑꯒꯦ, ꯅꯪꯒ ꯂꯝꯖꯦꯜ ꯇꯥꯟꯅꯔꯁꯤ. ꯅꯪꯅꯅꯦ ꯌꯥꯝ ꯄꯥꯝꯂꯗꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯣꯟꯒꯦꯔꯥ ꯄꯥꯏꯒꯦꯔꯥ ꯅꯪ ꯊꯣꯛ ꯇꯧꯔꯣꯅꯦ, ꯅꯪꯅ ꯉꯝꯕꯗꯣ ꯇꯧꯔꯣ ꯇꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯝꯖꯦꯜ ꯇꯥꯟꯅꯔꯛꯂꯦ꯫ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯁꯨ ꯆꯦꯟꯊꯔꯛꯂꯦ, ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯁꯨ ꯑꯣꯟꯊꯔꯛꯂꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯊꯨꯅ ꯂꯥꯛꯄ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯈꯔ ꯇꯞꯅ ꯆꯦꯟꯕꯤꯒꯦ ꯃꯥꯒꯤ ꯈꯜꯂꯒ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯨꯡ ꯑꯗꯨ ꯃꯥꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯟꯅ ꯆꯦꯜꯂꯤ ꯃꯇꯤꯛ ꯅꯨꯡ ꯑꯗꯨꯁꯨ ꯊꯨꯅ ꯆꯤꯡꯃꯥꯏꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯀꯨꯏꯅ ꯆꯦꯜꯂꯛꯄꯅ ꯌꯥꯝꯅ ꯋꯥꯔꯛꯂꯦ꯫ ꯃꯁꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯣꯛꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯂꯦꯞꯇꯅ ꯑꯣꯟꯊꯔꯛꯂꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ "ꯎꯁ, ꯃꯁꯤ ꯅꯨꯡ ꯑꯁꯤ ꯋꯥꯏ ꯀꯧꯕꯒ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯋꯥꯅꯤ, ꯑꯗꯨꯝ ꯑꯣꯟꯊꯣꯔꯛꯏ ꯋꯥꯅꯤ. ꯑꯩꯁꯦ ꯈꯠꯅꯕ ꯍꯧꯖꯔꯝꯃꯣꯏꯗꯕꯅꯤꯀꯣ." ꯑꯗꯨꯝ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯜꯂꯝꯒꯗꯕꯅꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, "ꯑꯁ, ꯑꯩ ꯎꯃꯪ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯒꯦ, ꯑꯗꯨꯒ ꯎꯃꯪꯗ ꯆꯪꯈ꯭ꯔꯕꯗꯤ ꯎ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯖꯥꯎ ꯑꯁꯤꯗꯤ ꯆꯪꯕꯗꯤ ꯉꯝꯂꯣꯏꯗꯅ." ꯑꯗꯨꯕꯨ ꯌꯧꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯍꯦꯜꯂꯛꯂꯦ꯫
ꯁꯥꯡꯅ ꯆꯦꯜꯂꯛꯄꯒꯤ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯎꯃꯪꯒꯤ ꯃꯆꯤꯟ ꯌꯧꯒꯗꯧꯔꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯍꯩꯁ ꯎꯃꯪꯗꯤ ꯌꯧꯗꯣꯔꯦꯁꯦ, ꯆꯤꯡꯁꯤꯗꯒꯤ ꯍꯦꯛ ꯀꯨꯝꯕꯒ ꯑꯩ ꯎ ꯑꯃꯒꯤ ꯃꯁꯥꯗ ꯈꯨꯠꯁꯤꯗꯅꯦ ꯆꯣꯡꯈꯠꯂꯒ ꯍꯦꯛꯇ ꯌꯥꯜꯂꯒꯦꯁꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯎꯃꯪ ꯍꯦꯛ ꯌꯧꯕꯒ ꯎ ꯑꯃꯒꯤ ꯃꯁꯥꯗ ꯀꯟꯅ ꯆꯣꯡꯈꯠꯇꯨꯅ ꯃꯈꯨꯠꯅ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯆꯥꯔꯨꯗꯕꯅ ꯎꯁꯥꯗꯨ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯣꯟꯊꯔꯛꯄ ꯅꯨꯡ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯎ ꯃꯈꯣꯡ ꯑꯃꯗꯤ ꯅꯨꯡ ꯑꯅꯤꯗꯨꯒꯤ ꯀꯥꯔꯛꯇ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯍꯟꯗꯣꯛꯎꯅꯦꯍꯦ ꯅꯨꯡꯖꯥꯎ ꯅꯪꯕꯣ, ꯈꯣꯡꯒꯁꯦ ꯂꯣꯏꯅ ꯅꯜꯂꯦ ꯍꯥꯏꯕꯅꯦ, ꯑꯁ ꯇꯠꯄ ꯇꯥꯔꯦ ꯈꯣꯡꯒ꯫ ꯅꯨꯡ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯂꯦꯡꯗꯅ ꯂꯩꯖꯕ ꯑꯩꯕꯨ ꯅꯪꯅ ꯀꯥꯏꯍꯧꯕꯤꯔꯝꯂꯤꯁꯤꯕꯣ? ꯑꯩꯗꯤ ꯂꯦꯡꯖꯅꯤꯡꯗꯕꯅꯦ, ꯑꯣꯟꯊꯈ꯭ꯔꯗꯤ ꯂꯦꯞꯄ ꯉꯝꯗꯦ ꯑꯩꯗꯤ, ꯂꯦꯡꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯟꯕꯤꯅꯤ, ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯂꯦꯡꯍꯟꯕ ꯅꯠꯇ꯭ꯔꯣ? ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯑꯃꯨꯛ ꯐꯩ, ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯁꯥꯜ ꯂꯝꯍꯨꯏꯅꯆꯤꯡꯕ ꯂꯣꯏꯅ ꯀꯧꯒꯦ ꯈꯪꯒꯅꯤ, ꯃꯈꯣꯏꯒ ꯅꯪꯒ ꯀꯅꯥꯅ ꯀꯟꯒꯦꯗꯣ ꯅꯪ ꯍꯧꯖꯤꯛ ꯌꯦꯡꯉꯣꯕ, ꯅꯪꯗꯤꯅꯦ ꯃꯈꯣꯏꯒ ꯌꯦꯡꯅꯕꯗ ꯀꯩꯁꯨ ꯅꯠꯇꯦ ꯈꯪꯉꯕ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯝꯍꯨꯏ ꯀꯩꯁꯥꯜ ꯑꯃꯗꯤ ꯑꯇꯩ ꯁꯥꯁꯤꯡ ꯂꯣꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯥ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯀꯔꯤ ꯊꯣꯛꯂꯕꯒꯦ ꯈꯟꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯅ ꯅꯪꯗꯤ ꯁꯨꯃꯥꯏ ꯀꯩꯒꯤ ꯂꯩꯔꯝꯃꯤꯕ? ꯀꯃꯥꯏꯅ ꯎꯒ ꯅꯨꯡꯖꯥꯎꯁꯤꯒ ꯃꯌꯥꯏꯗ ꯂꯩꯔꯝꯃꯤꯅꯣꯕ? ꯑꯗꯨꯕꯨ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯐꯅ ꯌꯥꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯥꯅ ꯂꯥꯟꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨ ꯍꯥꯏꯕ ꯏꯀꯥꯏꯗꯨꯅ ꯑꯃꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯁꯣꯏꯗꯅ ꯆꯣꯞꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯀꯩ ꯍꯥꯏꯁꯤꯒꯦ ꯈꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯍꯣ ꯌꯥꯔꯦ ꯑꯩꯅꯦ ꯍꯥꯏꯔꯒꯦꯁꯦ, ꯑꯩꯁꯦ ꯇꯧꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯗꯅ ꯑꯁꯨꯝ ꯀꯣꯏꯅ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯊꯤꯔꯛꯄꯗꯅꯦ ꯅꯨꯡꯖꯥꯎ ꯑꯁꯦ ꯑꯩꯅ ꯊꯦꯡꯅꯗꯅ ꯑꯩꯅ ꯃꯉꯣꯟꯗ ꯂꯝꯖꯦꯟ ꯇꯥꯟꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯦ꯫ ꯑꯗꯨꯗꯅꯦ ꯑꯩꯁꯦ ꯆꯦꯜꯂꯛꯄꯗꯅꯦ ꯈꯨꯗꯤ ꯊꯤꯗꯅ ꯇꯨꯕꯗꯅꯦ ꯎ ꯑꯁꯤꯗꯅꯦ ꯌꯦꯠꯁꯤꯟꯈꯤꯕ, ꯑꯗꯨꯒꯅꯦ ꯅꯨꯡꯖꯥꯎ ꯑꯁꯤꯅ ꯁꯣꯏꯗꯅ ꯅꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯤꯔꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯅ ꯀꯂꯛ ꯄꯦꯜꯂꯤꯅ, ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯅꯪꯅ ꯐꯪꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯅ ꯀꯟꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯡꯖꯥꯎ ꯑꯗꯨ ꯏꯟꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯆꯤ ꯃꯆꯤꯠ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯡ ꯑꯗꯨꯅ ꯀꯨꯏꯅ ꯅꯦꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯂꯕ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯝꯇ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯒꯜ ꯁꯣꯟꯕ, ꯆꯥꯔꯤꯗꯤ ꯉꯛꯏ ꯅꯣꯏ ꯃꯌꯥꯝꯁꯦ, ꯌꯥꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯃꯤꯠ ꯈꯥꯛꯄꯒ ꯕ꯭ꯔꯖꯇꯥꯕꯒ ꯀꯧꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯤꯌꯥ ꯑꯗꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯤꯠ ꯈꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯤꯗꯨꯅ ꯂꯩꯔꯝꯕ ꯁꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯐꯝ ꯊꯤꯗꯨꯅ ꯂꯣꯠꯄ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯈꯣꯏꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯗ ꯅꯜꯂꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯅꯕ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯕ꯭ꯔꯖꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯃꯤꯠ ꯈꯥꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡ ꯑꯗꯨꯗ ꯕ꯭ꯔꯖ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯗ ꯁꯣꯛꯇꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯕ꯭ꯔꯖ ꯇꯥꯔꯕꯁꯨ ꯅꯨꯡ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯇꯥꯅ ꯆꯦꯛꯈꯥꯏꯔꯦ, ꯑꯃꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒꯤ ꯃꯇꯨꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯩꯁꯨ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯥꯟꯗꯤ ꯅꯥꯟꯊꯣꯔꯛꯂꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯕ꯭ꯔꯖ ꯇꯥꯕ ꯃꯥꯟꯅꯕꯗ ꯑꯃꯨꯛ ꯆꯩꯁꯤꯜꯂꯤ, ꯑꯁ ꯅꯪ ꯁꯤꯗꯤꯅꯦ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯌꯥꯝ ꯇꯥꯗꯦꯍꯦ, ꯑꯩꯒꯤ ꯏꯇꯨꯁꯤꯡꯁꯦ ꯑꯃꯠꯇꯅꯦ ꯇꯠꯍꯟꯗꯅ ꯇꯧꯕ ꯌꯥꯕꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯥꯒꯤ ꯑꯇꯠꯄ ꯃꯇꯨꯁꯤꯡ ꯑꯗꯨ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯌꯥꯝꯒ ꯌꯥꯝꯕꯒ ꯈꯨꯟꯒꯠꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯇꯨꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯨꯁꯤꯟꯅꯕ ꯁꯝꯖꯤꯟꯅꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯪꯉꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ
इसिंगी इसंग लेबा जगह अदुदा लाक्लगा मनाव नुपी हंगोइबु कौरई हंगोइ अदु इसिंगदगी थोरकपगा अꯩꯒꯤ ꯏꯇꯨꯁꯤꯡꯁꯦ ꯑꯝꯇ ꯄꯨꯟꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯁꯦ ꯗꯥꯎ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯊꯦꯡꯅꯗꯅꯅꯦ ꯏꯇꯨꯁꯤꯡ ꯑꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯂꯣꯏꯅ ꯇꯠꯈ꯭ꯔꯦ ꯍꯣꯏ ꯏꯕꯨꯡ ꯀꯗꯥꯏ ꯑꯩ ꯇꯥꯏꯁꯤꯟꯕꯤꯒꯦ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕꯕꯨ ꯉꯥꯏꯍꯟꯗꯨꯅ ꯊꯝꯂꯒ ꯇꯥꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯍꯪꯉꯣꯏ ꯑꯗꯨ ꯃꯕꯨꯛ ꯐꯔꯕꯁꯨ ꯕꯦꯕꯥꯔ ꯂꯩꯔꯕꯁꯨ ꯀꯌꯥ ꯁꯤꯡꯗꯕꯅ ꯃꯇꯨꯁꯤꯡ ꯑꯗꯨ ꯈꯔ ꯑꯣꯟꯅ ꯇꯩꯅꯅ ꯇꯥꯏꯁꯤꯜꯂꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯃꯇꯨ ꯑꯗꯨ ꯍꯥꯞꯆꯤꯟꯕꯗ ꯃꯄꯥ ꯆꯥꯗꯕ ꯃꯇꯨꯝ ꯃꯇꯨꯝ ꯃꯔꯛ ꯃꯔꯛꯇ ꯇꯣꯡꯈꯠꯂꯒ ꯂꯩꯕ ꯌꯥꯎꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯦ ꯀꯔꯤꯝ ꯀꯥꯟꯅꯗꯕ ꯍꯪꯉꯣꯏ ꯃꯇꯨꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏ ꯇꯥꯏꯁꯤꯟꯒꯦ ꯍꯥ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯩꯅꯣꯕꯁꯦ ꯑꯩꯗꯤ ꯅꯪꯁꯦ ꯄꯪꯉꯦꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅꯃꯛ ꯄꯪꯉꯝꯅꯤꯗꯤꯅꯦ ꯈꯜꯂꯨꯗꯕꯅꯤ ꯏꯁ ꯁꯣꯔ ꯇꯤꯡꯉ ꯁꯤꯒꯦꯕꯨ ꯇꯧꯏꯅꯦ ꯅꯪꯅ ꯐꯣꯠꯄꯤꯔꯤꯕ ꯈꯨꯐꯣꯠꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯥꯎꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯥꯎꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯎꯆꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯎꯆꯤ ꯑꯗꯨ ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯁꯦꯝ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯎꯆꯤ ꯁꯤ ꯌꯨꯝꯗ ꯇꯥꯏꯁꯤꯜꯂꯣ ꯃꯥꯒꯤ ꯍꯪꯉꯣꯏ ꯍꯥꯏꯕꯗꯨꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯗꯤꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯇꯥꯏꯁꯤꯜꯂꯛꯑꯦ ꯁꯣꯔ ꯐꯨꯟꯗꯅꯅꯦ ꯑꯩ ꯁꯤꯔꯝꯗꯧꯔꯦ ꯀꯔꯤ ꯈꯨꯠꯇꯥꯏ ꯂꯥꯛꯇꯥꯏꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯅꯪ ꯑꯝꯇꯅꯦ ꯃꯥꯅ ꯁꯣꯏꯕꯁꯤꯡꯗꯣ ꯍꯜꯂꯒ ꯑꯝꯇ ꯇꯥꯏꯁꯤꯟꯕꯤꯌꯨꯁꯦ ꯅꯪꯗꯤꯅꯦ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯍꯟꯗꯛꯀ ꯁꯣꯏꯔꯛꯑꯗꯤ ꯅꯪ ꯌꯦꯡꯉꯣ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯁꯨ ꯁꯥꯎꯗꯅ ꯎꯆꯤ ꯑꯗꯨꯅ ꯏꯕꯣ ꯁꯤꯗ ꯁꯨꯝ ꯐꯝꯃꯒ ꯉꯥꯏꯕꯤꯔꯣ ꯑꯩꯅꯦ ꯇꯨꯕ ꯂꯣꯏꯔꯒ ꯑꯁꯣꯏ ꯁꯣꯏꯗꯥꯗꯣ ꯑꯃꯨꯛ ꯌꯦꯡꯂꯒ ꯁꯦꯝꯅꯕ ꯃꯗꯨꯗꯒꯤꯗꯤ ꯎꯆꯤ ꯑꯗꯨꯅ ꯇꯥꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯎꯅꯥ ꯀꯪꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯝꯊꯗꯨꯅ ꯎꯆꯤ ꯑꯗꯨꯅ ꯆꯥꯕ ꯂꯣꯏꯔꯝꯗꯕ ꯁꯦꯝ ꯑꯗꯨ ꯆꯤꯛ ꯆꯤꯛꯇꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯣꯟꯅ ꯊꯪꯗ ꯇꯥꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯃꯇꯨꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯍꯔꯥꯎꯅ ꯃꯆꯟꯅꯨꯄꯤ ꯎꯆꯤꯕꯨ ꯊꯥꯒꯠꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯁ ꯁꯤꯅꯤꯗꯅ ꯐꯖꯔꯦꯗ ꯆꯞ ꯍꯦꯛ ꯆꯥꯔꯦꯗ ꯁꯤꯗꯤ ꯌꯦꯡꯉꯣꯏ ꯏꯕꯨꯡꯅꯅꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯆꯟꯒꯤ ꯆꯨꯖꯥꯛ ꯃꯌꯥꯝ ꯄꯨꯕꯤꯔꯛꯀꯦꯀꯣ ꯉꯁꯤꯒꯤꯗꯤꯅꯦ ꯅꯕꯨꯡ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯐꯪꯗꯕ ꯎꯃꯪꯒꯤ ꯖꯒꯥ ꯑꯃ ꯌꯧꯔꯛꯂꯦ ꯆꯥꯅꯕ ꯐꯪꯗꯕꯅ ꯃꯍꯥꯛ ꯍꯞꯇꯥ ꯑꯃꯃꯨꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯏꯁꯤꯡꯗ ꯊꯛꯇꯨꯅ ꯂꯦꯜꯂꯝꯃꯤ ꯃꯁꯥ ꯑꯗꯨ ꯆꯥꯗꯕꯅ ꯆꯣꯛꯊꯔꯒ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯃꯣꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯇꯤꯟ ꯑꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯦ ꯁꯑꯣꯝ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯅ ꯁꯑꯣꯝ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯂꯩꯔꯝꯂꯦ ꯀꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯑꯣꯝ ꯑꯁꯦ ꯍꯥꯎꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯁꯔꯨꯛ ꯑꯅꯤꯔꯣꯝ ꯆꯥꯎꯕ ꯁꯑꯣꯝ ꯑꯁꯦ ꯑꯩꯅ ꯀꯔꯝ ꯆꯥꯁꯤꯒꯦ ꯑꯁ ꯎꯄꯥꯏ ꯑꯃ ꯊꯤꯗꯕꯗꯤ ꯌꯥꯔꯔꯣꯏꯁꯦ ꯑꯁꯨꯝꯅ ꯎꯄꯥꯏ ꯑꯃ ꯊꯤꯔꯝꯃꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯀꯣꯟꯅ ꯊꯪꯗ ꯎꯄꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯈꯅꯥꯎ ꯑꯗꯨ ꯈꯧꯗꯦꯝꯂꯗꯨꯅ ꯇꯨꯝꯂꯤꯕ ꯁꯑꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯩꯃꯥ ꯏꯆꯟꯅꯨꯄꯤ ꯑꯣ ꯅꯪ ꯑꯣꯏꯔꯦꯀꯣ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯑꯣ ꯅꯨꯡꯁꯤꯗꯀꯣ ꯃꯗꯨꯗꯒꯤꯗꯤ ꯇꯨꯝꯂꯝꯕ ꯁꯑꯣꯝ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯏꯆꯟꯅꯨꯄꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯁꯤꯕꯣ ꯑꯩꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯕꯨꯡ ꯑꯃ ꯂꯩꯌꯦ ꯀꯥꯏꯗꯤ ꯇꯥꯕꯨ ꯇꯥꯗꯦ ꯑꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗꯩꯅꯣ ꯃꯥꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯑꯣꯝ ꯑꯗꯨ ꯀꯟꯅ ꯆꯦꯟꯗꯨꯅ ꯎ ꯑꯃꯗ ꯊꯨꯅ ꯀꯥꯈꯠꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯀꯥꯈꯠꯇꯨꯅ ꯎꯗꯨꯗ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯁꯑꯣꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯣ ꯐꯥꯁꯤꯜꯂꯒ ꯏꯁ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦ ꯑꯩ ꯁꯥꯎꯕ ꯌꯥꯗꯦ ꯑꯁꯥꯎꯕꯁꯦ ꯑꯩ ꯐꯥꯊꯔꯒꯦ ꯑꯩ ꯃꯥꯕꯨ ꯑꯣꯏꯅ ꯊꯦꯝꯂꯒꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯑꯣꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯟꯅꯔꯒ ꯀꯞꯅꯤꯡꯕꯒ ꯁꯥꯗꯨꯅ "ꯏꯆꯟꯅꯨꯄꯤ ꯁꯑꯣꯝ, ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯊꯤꯔꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ꯫ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯍꯩꯖꯥꯝꯕꯦ ꯊꯤꯕ ꯆꯠꯈꯤꯕꯗꯣ, ꯑꯗꯨꯗꯒꯤ ꯅꯪꯁꯦ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤꯅꯦꯍꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯅꯪꯁꯦ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯦ꯫ ꯑꯗꯨꯕꯨꯅꯦ, ꯎꯅꯥꯈꯣꯏꯅ ꯉꯔꯥꯡꯇ ꯅꯪꯒꯤ ꯂꯩꯐꯝ ꯑꯁꯦ ꯑꯩꯈꯣꯏꯗ ꯇꯥꯛꯂꯛꯄꯅꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯪꯕꯅꯦ ꯅꯪꯅꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" ꯃꯗꯨꯗꯒꯤꯗꯤ ꯁꯑꯣꯝ ꯑꯃꯨ ꯑꯗꯨ ꯈꯔ ꯊꯥꯖꯔꯛꯇꯨꯅ ꯎ ꯑꯗꯨꯗꯒꯤ ꯈꯔ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏ ꯄꯥꯛꯂꯅꯤ ꯈꯪꯂꯕ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯟꯅꯨꯄꯤ, ꯅꯪꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯩꯖꯥꯝꯕꯦꯠꯇꯣ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏ?" "ꯍꯣꯏ ꯄꯥꯝꯃꯦ." ꯑꯗꯨꯅꯦ, ꯂꯥꯎ ꯏꯕꯨꯡꯒꯅꯦ ꯍꯩꯖꯥꯝꯕꯦꯠ ꯃꯌꯥꯝ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ, ꯃꯗꯨꯗꯅꯦ ꯏꯕꯨꯡꯒ ꯆꯠꯂꯨꯁꯤ꯫ ꯏꯕꯨꯡꯅꯦ ꯍꯩꯖꯥꯝꯕꯦꯠ ꯌꯥꯝꯅ ꯍꯧꯕ ꯃꯐꯝꯗꯨꯗꯅꯦ ꯅꯪꯕꯨ ꯑꯣꯏꯅ ꯄꯨꯕꯤꯒꯦ꯫ ꯃꯗꯨꯗ ꯁꯑꯣꯝ ꯑꯗꯨꯅ ꯄꯨꯔꯥ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯑꯃꯨꯛ "ꯏꯕꯨꯡꯅ ꯍꯥꯏꯕꯁꯦ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯎ ꯑꯗꯣ ꯃꯇꯣꯟ ꯌꯧꯅ ꯀꯥꯈꯠꯂꯣ, ꯑꯗꯨꯒꯅꯦ ꯂꯥꯞꯅ ꯎꯕꯅꯦ ꯍꯩꯖꯥꯝꯕꯦꯠ ꯃꯌꯥꯝ ꯑꯃ ꯉꯪꯁꯪ ꯉꯪꯅ ꯄꯥꯟꯕꯗꯣ, ꯑꯗꯨꯗꯅꯦ ꯑꯩꯅ ꯆꯠꯂꯨꯁꯦ ꯍꯥꯏꯗꯣ꯫ ꯑꯩꯗꯤ ꯑꯔꯥꯞꯄ ꯌꯦꯡꯕ ꯎꯗꯤꯌꯦ ꯃꯤꯠꯁꯦ." ꯑꯁꯤ ꯍꯥꯏꯗꯅ ꯁꯑꯣꯝ ꯑꯗꯨꯅ ꯎꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯁꯑꯣꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ "ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯅꯛꯄꯗꯒꯤ ꯍꯦꯟꯅ ꯎꯗꯤꯌꯦ ꯏꯕꯨꯡ, ꯑꯔꯥꯞꯄ ꯎꯕ ꯉꯝꯗꯤꯌꯦ꯫ ꯎꯗꯤ ꯑꯩꯁꯨ ꯌꯥꯝ ꯎꯅꯤꯡꯕꯅꯦ ꯑꯔꯥꯞꯄꯁꯦ꯫ ꯏꯕꯨꯡ ꯅꯪꯗꯤ ꯌꯥꯝꯅ ꯁꯥꯟꯅ ꯑꯔꯥꯞꯄ ꯎꯕ ꯉꯝꯃꯤꯅ." "ꯍꯩꯃꯥ, ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯅꯛꯄꯗꯒꯤ ꯍꯦꯟꯅ ꯎꯔꯝꯗꯤꯌꯦ꯫ ꯑꯗꯨꯕꯨꯅꯦ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯅꯦ ꯍꯩꯖꯥꯝꯕꯦꯠꯇꯣ ꯅꯣꯏꯔꯒꯅꯦ ꯃꯍꯤꯗꯣ ꯃꯤꯠꯇꯅꯦ ꯊꯣꯝꯂꯛꯄꯗꯒꯤ ꯑꯔꯥꯞꯄ ꯎꯈ꯭ꯔꯤꯅꯦ꯫ ꯑꯗꯣ ꯅꯪꯅ ꯍꯩꯖꯥꯝꯕꯦꯠ ꯍꯦꯛꯄ ꯆꯠꯂꯨꯁꯦ ꯍꯥꯏꯔꯗꯤꯅꯦ, ꯑꯗꯨ ꯆꯠꯄꯗ ꯏꯕꯨꯡꯁꯨꯅꯦ ꯅꯪꯉꯣꯟꯗꯅꯦ ꯑꯔꯥꯞꯄ ꯎꯅꯕ ꯇꯧꯕꯤꯒꯦ, ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯑꯔꯥꯞꯄ ꯎꯕ ꯉꯝꯅꯕ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯩꯖꯥꯝꯕꯦꯠꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯌꯧꯔꯗꯨꯅ ꯍꯩꯖꯥꯝꯕꯦꯠ ꯍꯦꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯑꯣꯝ ꯑꯗꯨꯗꯤ ꯈꯔꯒ ꯇꯞꯄꯒ ꯍꯩꯖꯥꯝꯕꯦꯠ ꯍꯦꯛꯄꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯂꯝꯃꯤ, ꯑꯃꯗꯤ ꯅꯣꯟꯊꯗꯨꯅ ꯍꯦꯛꯄꯗꯁꯨ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯕꯣꯔꯥ ꯑꯃꯗꯤ ꯍꯦꯛꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯕꯣꯔꯥ ꯑꯗꯨ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ "ꯑꯗꯨꯅꯤꯗꯅ ꯏꯆꯟꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯍꯦꯛꯈ꯭ꯔꯦ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯃꯤꯠ ꯑꯔꯥꯞꯄ ꯎꯅꯕ ꯇꯧꯔꯁꯤꯁꯦ꯫ ꯂꯩꯕꯥꯛꯇꯅꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯇꯨꯝꯂꯨꯁꯦ." ꯉꯁꯥꯏꯗꯒꯤ ꯍꯩꯖꯥꯝꯕꯦꯠ ꯍꯦꯛꯂꯨꯕꯒꯤ ꯋꯥꯒ ꯋꯥꯕꯒ ꯁꯑꯣꯝ ꯑꯃꯨ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯅꯥꯄꯤꯗ ꯍꯤꯞꯈ꯭ꯔꯦ꯫ ꯋꯥꯒ ꯋꯥꯕꯒ ꯅꯥꯄꯤꯒꯤ ꯑꯏꯪꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ "ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ ꯏꯆꯟꯅꯨꯄꯤ, ꯍꯣꯔꯦꯟꯅꯦ ꯅꯪꯅ ꯅꯃꯤꯠꯇꯣ ꯅꯥꯔꯛꯂꯕꯁꯨꯅꯦ ꯂꯦꯡꯒꯅꯨꯀꯣ꯫ ꯅꯪꯅ ꯂꯦꯡꯉꯨꯔꯒ ꯃꯍꯤꯗꯣ ꯍꯦꯛ ꯂꯩꯕꯥꯛꯇ ꯇꯥꯈ꯭ꯔꯕ ꯇꯣꯛꯑꯦꯀꯣ." "ꯂꯦꯡꯉꯣꯏꯌꯦ ꯏꯕꯨꯡ, ꯑꯩ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯒꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯑꯣꯝ ꯑꯗꯨ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯍꯩꯖꯥꯝꯕꯦꯠꯀꯤ ꯃꯍꯤ ꯑꯗꯨ ꯅꯣꯏꯁꯤꯟꯗꯨꯅ ꯃꯍꯤ ꯑꯗꯨ ꯁꯑꯣꯝ ꯑꯃꯨꯒꯤ ꯃꯃꯤꯠꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯁꯥꯕꯅ ꯉꯥꯎꯔꯕ ꯁꯑꯣꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡ, ꯑꯩ ꯁꯤꯔꯦ, ꯑꯩꯒꯤ ꯃꯤꯠ ꯃꯅꯨꯡꯁꯦ ꯃꯩꯒꯨꯝꯅ ꯄꯨꯡꯁꯥ ꯁꯥꯔꯦ." "ꯈꯥꯡꯉꯨꯅꯦ ꯏꯆꯟꯅꯨꯄꯤ, ꯑꯩꯁꯨꯅꯦ ꯑꯗꯨꯃꯥꯏ ꯈꯥꯡꯉꯒꯅꯤ ꯑꯔꯥꯞꯄ ꯎꯔꯛꯏꯁꯦ꯫ ꯉꯥꯏꯍꯥꯛ ꯈꯥꯡꯉꯨ, ꯑꯗꯨꯒꯅꯦ ꯅꯪꯅꯦ ꯑꯔꯥꯞꯄ ꯂꯣꯏ ꯎꯔꯛꯑꯅꯤ." "ꯑꯁ, ꯃꯕꯨꯡꯉꯩꯒꯤ ꯃꯆꯟꯅꯨꯄꯤ ꯃꯥꯟꯗꯦꯗꯀꯣ ꯅꯪꯁꯦ, ꯈꯥꯡꯕ ꯌꯥꯝꯅ ꯀꯟꯗꯦ." ꯑꯁꯨꯝꯅ ꯁꯑꯣꯝ ꯑꯗꯨ ꯁꯥꯔꯕꯁꯨ ꯈꯥꯡꯂꯝꯃꯤ ꯌꯥꯝꯅ ꯋꯥꯅ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯁꯑꯣꯝ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯄꯨꯡꯇꯥꯡ ꯇꯥꯡꯈ꯭ꯔꯦ꯫ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨꯅ ꯁꯑꯣꯝ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯑꯣꯝ ꯑꯃꯨ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯄꯨꯛ ꯄꯦꯟꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯗꯨ ꯃꯊꯣꯡ ꯆꯥꯗꯅ ꯁꯑꯣꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯀꯗꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥ ꯑꯇꯩꯁꯤꯡꯁꯨ ꯇꯧꯁꯤꯟꯅꯗꯨꯅ ꯆꯥꯏꯔꯝꯃꯤ꯫ ꯀꯗꯔ ꯍꯩꯕ ꯃꯕꯨꯛ ꯐꯠꯇꯕ ꯀꯩꯕꯨ ꯀꯩꯑꯣꯏꯕ ꯑꯁꯤꯅ ꯑꯁꯨꯝꯅ ꯁꯥꯁꯤꯡ ꯑꯗꯨ ꯇꯧꯁꯤꯟꯅꯗꯨꯅ ꯐꯅ ꯌꯥꯝꯅ ꯆꯥꯕꯤꯔꯝꯃꯤ꯫
ꯑꯁꯨꯝ ꯅꯨꯡꯉꯥꯏꯅ ꯁꯥ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯄꯅ ꯀꯩꯕꯨ ꯀꯣꯏꯔꯣꯏꯕ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯀꯪꯂꯦ, ꯅꯣꯏꯁꯨ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯖꯤꯕꯒꯤꯁꯨ ꯃꯥꯒꯤ ꯀꯔꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯀꯩꯕꯨ ꯀꯣꯏꯔꯣꯏꯕ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯏ ꯂꯥꯎꯔꯕ ꯊꯦꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯕꯗ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯨꯝꯗꯨꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯊꯦꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯐꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯨꯜꯂꯝꯕ ꯖꯒꯥ ꯑꯗꯨꯗꯤ ꯅꯥꯄꯤ ꯑꯀꯪꯕꯁꯤꯡꯅ ꯊꯥꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯅ ꯌꯥꯝꯅ ꯀꯨꯠꯄ ꯒꯨꯍꯥ ꯑꯃ ꯑꯣꯏꯔꯝꯗꯨꯅ ꯀꯩꯕꯨ ꯀꯣꯏꯔꯣꯏꯕ ꯑꯗꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯩ ꯁꯤꯔꯦ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ, ꯑꯩ ꯒꯨꯍꯥꯗ ꯇꯥꯁꯤꯜꯂꯦ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯅꯣꯏꯁꯨ ꯅꯣꯏꯔꯕꯅꯤꯅ ꯀꯩꯕꯨ ꯀꯣꯏꯔꯣꯏꯕ ꯑꯗꯨ ꯀꯥꯈꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯩꯕꯨ ꯀꯣꯏꯔꯣꯏꯕ ꯑꯗꯨ ꯒꯨꯍꯥ ꯑꯗꯨꯗ ꯑꯁꯨꯝ ꯁꯤꯕ ꯉꯥꯏꯅ ꯀꯞꯅ ꯂꯦꯟꯕꯗ ꯇꯥꯈꯤꯔꯝꯃꯤ꯫